Ulma bu ikaiba piba makoibu hantana khanba miyoising dunyadagi hona Allah Ta'ala na makoibu amasung kanagumbu ulamagi asoiba thiba tarabadi Allah Ta'ala na mahakbu sidringaidaw thamoigi anabada luphangani Allah gi thawzaldagi khoi Mahao Yaodaba Gunah sing Haiba series Asida Gunah mayama magi matangda khangmina khraba matungda ngasidi amukka Ulama amasung Ulimagi adab bebhar tawdabagi matangda khangmina rasi Ulama amasung Ulimagi adab bebhar tawdaba Hadis amadalagi Huzur sallallahu alaihi wasallam na haidok piramai Miwai ahumgi izzat munafik oina miwai nataba atay pumnamak na tawgani Ahan badaw Musalman ahan Ani subadaw alim Ahum subadaw wayal bichar chumna tawbaning thaw Huzur sallallahu alaihi wasallam gi sanaya thangni Adugum laba miwai ahal oiba singi izzat tawdraba Angang singbu nungsibidraba Ulama singi kadar tawdraba Mahak Musalman singi manungdagi natte Bukhari na Hazrat Anas amasung Hazrat Abu Hurairah radhiyallahu anhumadagi hadis qudusi amadaw riwayat tawri Allah Ta'ala na haidok piri kanagumba amana aigi walibu ikaiba pirabadi mahagna ingonda lan gidamak singnarabani riwayat amada asumna laqi aina haibadi Allah mahakbu lan gi warning pirabani Ulama amasung Ulimagi adab bebhar tawdabasi Gunah kabirani Hadis ki Imam Ibn Asakir na haidok pirame He nungsiraba miyoy bisa Allah Ta'ala na ikoy pangal pinabiba oisanu amasung achumba lambigi hidayat pinabisanu Fazana khanghauro madudi Ulamagi hakchangda yaoriba sa asida hu yaubani amasung Allah Ta'ala gi adatni Ulma bu ikaiba piba makoibu hantana khanba miyoysing Dunyadagi hona Allah Ta'ala na makoibu amasung kanagumbu ulamagi asoiba thiba tarabadi Allah Ta'ala na mahakbu sidringaidaw thamoigi anabada luphangani Ulamagi haksangda hu yaubani haibasigi arthadi kanagumbu amagi gibat tawbabu Quran na mahaki sa charaga chapmane haina takpiri adu oirabadi ulamagi gibat tawriba mi adu ulamagi hakchangi sa charabani Hu yauba sa charabadi mahaki din barbat oigani Aduga thamoigi anaba haibadi makhoida masina nekini natraga masina gunani haibagi ithil poklak laroi afaba fataba punwak amato oina uraklani Migi gibat tawba amasung hanthana khanba haiba asi zai zoiba thawak natte Aduga ulamagi matangda oirabadi yamna kiningaini Allah gi azab lakhanninglabani Ulama na iri asigum labamigi khatima siramdai aroiba pungza afabu oiroi haibagi akibani Jackson Thorang Amukta Kanthaduna Yengbiyu Matam Asida Musalman Miyoy Kaya Gunah Asida Khongdare Hairag Masagi Din Amasung Dunya Barbat Tawri Loinana Allah Amasung Mahaki Rasool sallallahu alaihi wasallam gi S.A.W.gi manungda chalhalli Amasung karisu khangdana asoiba Khudingmak Ulama da badnam siri Aran ba thabak na kanaguma mana tawgani Madugi gunana mauluwibu puhangani Atopa migi aran midi uroi aduga ulamagi asoibadi thinabu khotnagani aduga matamasida azab amana magi migi party gi damak izzat ihtiram ga mari leinaba ayat sing amasung hadis sing party ga mari leinaba ulama sing tagini khalli aduga atopa aula singi matangdana haining bata hai ngangning bata ngangi chingi hifazat tawde masida chingnaningai oide madudi matamasida dingi thabak thoram sing sumlak triba amasung Awam sing na dindagi thaptok lakpagi maram taseng na ulama natabu mi singbu ulamani haina khannabani maida koi hauraga kurta lilaba jalsa conference amada wa nganglaba dingini haina thabak ama tawbada faduna jel thaka thamkhraba asigum laba mi sing asibu achaubu ulamani haina khannai asigum laba mi sing asida asoiba ama uba matamda awam pumnamaki asawba fudokpham ulama oi ulama sing da akamba wahiwata sijenai masagi din dunya barbat tawi Aduga kanthade aikoina makok thongbani ulamani haina khaliba mi asidi kanano haibasi awam isilinaw singi asigum laba thabak singna amangba kaya thokhale yengadabadi hangthidana sanat yaudana makok thongbani haina khaliba mi singadu kariguma tasengna alim oiramdrabadi khongthang khuding masasu lamangnagani atobabusu lamangnahangani makhoigi aranba thabak singadu khanglakpadagidi makoida ta fattabu wakal thamlakpagi mahutta atopa ulma singi matangdasu khalaklagani
masina maram oirago masagi din amasung dunya mangani maram masina aikhoigi ithakta tangai fadabani madudi kanagumba amagi matangda alimni haibada taha tawroidabani ahle ilm akhang ai singdagi kanagumba amagi matangda alimni haina khanglaba matungda fattaba wahiwata sizinnaroidabani kariguma fongna aranba gunagi oiba thabak ama tawbu urei adu oirabadi thabak adu aranbani hainadi khangadabani aduga tawriba mi adudadi fatta nungda hairoidabani kariguma maram ama leiramba yai haina khangadabani matawasidata awam isilinaw singi dingi fazer oigani nungsira isilinaw sing ngasigi di asi fawadan khangminarasi mathangi tangka amada ayat ahadis amasung Allah gi mingi adab ବ୍ୟବହାର tawdaba asigi gunagi matangda khangminasi nungsira isilinaw sing aikhoi khudingmak ulama singbu izzat townaba kan hotnaminasi Allah amasung ma ka nungsiba Rasool S.A.W.gi Apaambada Punsi salena kan hotnaminasi